Ngasinumida waram phongkiba tungan Manipuri sipungsing amasum thokkiba thawda wathoksingdagi maruibi ipausing miyamna thamjari ahanmada Kangleipakki mairadi lakusaraga Kuki Zo singbu ST lista hapsinduna leiribasi laukthoknabagidamak Supreme Court wakatuna asumba whale sathanaba thapak lakolagani MMTU Manipura Myanmar ki foreigner oina sangchilaklaga logi wangmada khunda leitaduna leishiliba Kuki Zo singbu India Constitution ki sana kanglon ki wangmada ST list hapsinduna leiribasi laukthoknabagidamak Meitei Tribe Union MMTU na Supreme Court wakatuna asumba whale sathananaba thabak laukholagani haina MMTU ki organization secretary ki thawpuriba takhelamam parijat singana khuyek piduna press thadorakpa sirol amana phongdorakhi Sirol asina hai Myanmar ki leptana sangsilakliba foreigners ngasibu India ki voter lista hapsindagi mathakta ST lista su yahon bahibisi India ra sanariba constitution ki mayuktani India na Manipur haiba lamdamasidagi mitop sangsilakpa thingnanaba lairiba Foreigner Act 1948 busu phongna khongaunaba tanatana lamdamasiga Yelhoumigi singi khungul mutanaba honabada aphongba amasum aron balalong kya sathari hairi Sirol asina hai Manipura khunda silakhiba Kuki Zo singasi lamdamasigi Yelhoumigi nati haibisidi puari na sakini English ngamaga sanipan kuntraga mari phaoba Manipura Kuki Zo singi khul ama phaoba leramde Kuki Zo singasi Myanmar ki foreigner amari refugee oina sangsilakibani English ngamaga samapan gani fuga mathogi mamang phaoba da yum kunga mapal leiba mapam amabu Kuki khul ama oina sakhangnanaba Manak nakpada leiba Naga khul ki village sipta sahi amagi lupa ahum ki sang tax thiduna khundabi halami makha tarakpada English ngamaga samapan gani fuga mathoida Manipur State Darbar na amuk sahi amada lupa taruk ki sang tax pibigi order amuk thoki English ngamaga samapan ga humdragu humdoi forward Manipur sanglakiba Kuki refugee singna India government amadi Manipur government da kiarak hanna tungan ba makhoi ki relief amasum rehabilitation ki mating pibina bigidama ai besirol kya thakibagi hauzik leiriba documents singa sina lengdraba sakini English ngamaga samapan ga yangkai da Kuki Zo sing lana ST gi list hapsinba haurakibaduna English ngamaga samapan ga yangkai ga tarukta any Kuki Zo tribe haiba tam ama hapsinduna Myanmar gi leptana sanglakiba Kuki Zo sing asigi lamthungpham khundapam ama samgatuna lakhiari Indian Constitution furup ama ST list yawba haibisi hana khundaduna leiraklaba Yelhoumigi khaktada oigadabani haibisi yamna mayek singna pali ST list yawba haibisida tangai fadana furup adugi criteria mangadi soidana yawgadabani haidi foreign nation amadi refugee amati ST list yawba yati Kuki Zo singasidi Myanmar su Yelhoumigi list yawbi phawba yawti English nganiga taraga mathoida India gi Supreme Court amadi English nganiga kunga humdoida Delhi High Court na takiba ruling amagi matungina Yelhoumigi nataba kanamatana ST list yawbi yaru heri hauzik su India gi state kharada ST list yorama purup sing ST list ki lakthokiba leiri adubu Manipur di mitop sing nom gi sangsilaktuna kunda silakpa leptri mitop sing asina ngasidi Yelhoumigi mitei sing landa aduna leibak thugaiduna munnana buhona rakli Masida India lengak nu sogat pakum tawi haibisi hauzik Yelhoumigi mitei furup asina masagi political land socio economy amadi nat culture ngak saduna hingma ngamnaba lambi thibada maitai furup asina ST list chanba haibisina khwaidigi maruoiba furup asigi mangda tariba thaudang amani Tampaki 700 square mile sida khundariba furup asina ST list yauduna ngak selhaudraba taragadi matam kharagi matungda Laingak Rajniti gi sakti da Yelhoumigi mitei singi mafam lairak delimitation hector pada mitei gi mihut masing khangan hantakragani aikhoi gi land mitop amadi mian cha singi makuta takragani lamdam asigi land gi sarukya athingba apan ba yaudana India lengan leptana sajin khosin ba tarakani aikhoi gi leijariba natural resourcing athingba yaudana laukthokpa puthokpa yakigani Setmilon economy da karigumba mating amati yaudana hingbaga loinana nat culture da leiba tarakani Yelhoumigi singi marakta manaba amadi apunbagi saktam da hingminabada akaiba kya lakani masi punamak yenglaga mitei ne ST list sanba haibis khwaidigi maruoiba amani hairi serol asina aroibada hairibadi problem kayana lakhallaba furup asina thengnagadaba muknadaba yadraba kya thengnaduna leiriba sigi mathakta aikoine ST list sanba haibisi su khwaidigi maruoiba thaudang amani haina lokjai Masida Iraibak Izati bu nungsijariba
Miyoising furup iramda masibu kanba pamliba miyam amadi politician singna fongna mangsil thana thulaktuna thengna minaba sangi lengak sakti paidibba singna taliba dimanasi thawoiraktaba taraktaba taragadi miyam hupna aset phirep amaga loidana khongjang sangsinanaba shem saras hanasu MMTU na lebak myangi maphamda thamlakli hanasu pau sida makhatana pali atopa pau mana sakmai tural pathorakpadagi kaksing district lawphum amadi ngagi pham kya ising thomjingkhre haukiba numit ani humni asida nong leptana surak padigi kaksing district phawduna sieliba sakmai tural gi ising pathorakpadagi lawphum amadi ngagi pham kya ising thomjingkhre manipur lenga ki environment and climate change tagi phangba weather report ki matung inadi ngarang phawbada kaksing district ta millimeter 26.6 yauna nongsuki masina maram oiduna sakmai tural gi ising mai khudong thiba thaki matakta haujik sieli torel torban pathoraktuna lopham kya amadi ngagi pham kya ising thomjinduna yamna sauna amang ata thokale hari ising thomjin khraba lopham singadudi huabagai tera urak huabagai mairembam sanalau tolongsoi lokol amadi karak awang lokol ni makata na naminini humni asida akan manong surak patarabdi lokol singa sida natana atopa lokol amadi ngagi pham kya masu ising thomjinduna yamna sauba amang ata kya thulakpa yana leidi haidinsu pau sida report tawri atopa pau mana sadis kata security force ka khuthoknaba Maoist kunthraga mathusiri ngaranung thil numijungba matungda sadiskat ki nayapo district security force ka khuthoknabada Maoist keder kunthraga mathusiri khuthoknariba mafam asi south abusmat area da thokibani hariba mafam asida Maoist lalauba kangbu sing leiri haibiga akaknaba pawm phangmadigi DRG amadi STF ki combined force na mafam adu sangsinduna coming operation chathaki coming operation adu mafam adu ki global manhar amadi Thonthori area da leiba umangi sarukta Maoist lalhauba aduga akan mamongna pung amarom hena nongai kapnaki madura Maoist lalhauba kunthraga matisiki security force ki kangbuna makhoidigi AK47 amadi self loading rifle yauna tuan khusukulai kaya marum recover tawbangamki Maoist lalhauba singi asibaksang adu mafam adudagi pothorakre hari adapa pawmana India ki army sipna daita leitaba wapam phongdokibagi mayokta mairagi khongsa sakre Manipur mamang sahi English ngani ga kungo humdagi me ahumdagi thokliba kanglup anigi lalasi hauzu phawu lusindana Manipur miyamna awab kya khangdun leiringai sera asida Indian Army gi Chief General Upendra Dwivedi na news channel amada phongdokhi buwapam amabo yamna kan yaningdaba phongdoktuna ngarang nomida kokomina sinduna Manipur gi tuan ba mafam kya da mairagi rally satuna penda bu khulaw kya lakhre Mairagi rally asi Kangla Sangom Sang Coordinating Committee Imphal East na susinduna maru oina ukhul amat lambida masingyam laba maira pai bisingna mairagi khongsa sakhi khongsa adura saruk yakhiba maira pai bisingna apun ba khola oina isagi iramdam isana ngaksagani Bharat lengak na divide and rule policy sanaba tokadabni Bharat ki army chief ki daiti yawdu buapum yaning di haibna singba kholaw kya lakhi mairagi khongsa ngasi Imphal East ki khurai lamlong bazar so masing yamlaba maira pai bising thuloktuna sakhi loidana maira pai bisingna human chain semduna khulaw kya amasu lakhi loidana singarel singmang phau rally sakhi loidana Imphal East ki kunung mamangi mafam singamadi ko kaithel kaishampat leiriba maira pai bisingna tidim lambi da maira ki rally satuna Manipur ga apun basaktam thugai bi yaroi Bharat ki army ship na daita leitaba wapum nganganu haibna singba khulaw kya sulakhi Amaromda Bisnupur district ki tidim lambi paring the district asiki tuan maira pai bi lup sing tholaktuna maira gi release ki maira gi khongsidang asi UPCC kumbi gi ima singnasu irang ngarang numidang kumbi gi mafam singda mapung phana saki khongsid adura khongsat yari ba ima singna phongdokhibada India gi army sikna Manipur miyam bu khanthaba yengduna daita laita wafam phongdokhiba bu yaningdi thawong asi mitai furupu muthatna bo khonabani Manipur gi mafam kyara kuki terrorist na drone bombing tawba mari missile rocket kapsinduna mihat mi puncha thabigi mayek sengbu khudam lairaba phawba Indian Army sitna drone bombing tawki belati rocket kapsin ki belati haiba wafam maitai furupu lana uhana na bo khona bani haiba kholauna singba lakhi Ziribam district su kokomi gi Ziribam masaloisang sinduna mairagi rally district asiki mafam ahum haibati NH37 Kalingarama di Ziri Tipai Muklambi de Saki Adu Kongset Adugi Pantung Pamna Ziribam district headquarter Ladiva Irabur complex to Iki Kongset Liver Singha Manipur gi Saktam Kai Biaroi Manipur Thokli Lalas Atubuma Tamda Barat Amadi Manipur Langana Lushilu
हाइब खुलाउसिंग लौखि जिरिबम डिस्ट्रिक्ट पुलिस की कांगबुना पामदब थौदोक थोक्तनब अकन मंगाक्सिनबगी थबक चतखि अतोप पाव मदना MU दा वर्ल्ड टीचर्स डे थौरम पांगथोखरे NA रीजन दा लैरिबा यूनिवर्सिटी सिंगी मनुंग MU सिंथानिंगाई ओइना फगलकली लोकेंद्र ngasi malem gi mafam kya da world teachers day gi thoram pangthok tuna mahima sing takpi begi lamda asauba thaudang lauri ba oja sing gi mafam da ikai khumna bu uthiba ga loinana Manipur University Student Union sinduna world teachers day gi thoram pangthokre thoram masi gi aroiba mithung athoiba mithung len gi warol piraduna BC Professor N Lokendra na phongdokibada North East region da lairiba university sing gi manung da Manipur University asi singthaningai oiba mongda fogalakli Haukiba sai khara sida Manipur University ki teaching amadi learning ki process asi asukimatik fogalak pa haibdu ori saira sida university asi NE region da fogalak liba university ani uhungi manungda phawba ngamle mari lainaba ministry gi makai gi su NE region da lairiba university sing asi India gi oina lairiba aphaba university sing gi manungda yauhanba ngamhanabigi apamba leitabanati Kumza English ngamaga samapango humdraga ni thoire university asi department taraga mati khaktamak leiraga hawdokibani hawjukti department ni fug mathakta leiduna yamna saun awanba ama lakpa ngamle tungan department singi infrastructure teaching amadi learning khudong sab pangan ngamle university asi ta leiriba course singi mathakta tungan ba trade diploma course hapsinabagi thawong leiri Masidana tana undergraduate amadi postgraduate ki lyric sing translate taunaba UGC na Manipur University da thaudang sinarakle loinana New Education Policy 2020 gi akhanana miyeng thamduna UGC gi makhara tungan mathabak sing paikhanaba hotnari hainasu paus da makhatana pali atopa pawmana operation da khulai kya fogat pangamkhri security force na lep palaitana satharak po operation gi saruk ama oina Kaksing district ki manungsana wabagai natek khongda satakhiba operation na khusukulai kya fagat pangamle hari police ki paw gi matung ina satakhiba operation adu da fagat ki bukhulai sing aduri magazine ga kona ba carbine hum air gun rifle ama single barrel ani 9mm pistol ama detonator yaudaba 36 HE grenade taragamari 51mm gi motor ama 2MK3 grenade mari smoke shelter Anti-riot rubber bullet ani Stanger cartridge ama 12 launching arming ring ani 12 bore live cartridge ama 7.62 mm AK gi live round kun 9 mm gi live round taru 5.56 mm live round taru explosive cartridge kun gamanga 7.62 mm fire case taragani fire explosive cartridge tara Biofang set ama charger ama helmet ama BP cover ani fogat pangam ki hansu paus da makhata na report tauri kangla pau na sumna report tauri operation da seng bora manung lo lambo khulai sing forkre Manipur police na sing amasum tampaki tungan mafam sing na thibu humgi thabak sathabagi manung sana ngase ayu kaksing district police ki akhanaba police commando sing amasum central force ki apunba khutpu ama na hianglam police ki manung sanba wabagai na tek khong torel maida Thibu humbi ki thabak sa thabada lamen tuyan mising na seng bora ahumda losilaga thamlamba oigani singnaba yamlaba nungmayam sum pokhai yaba bom ki masak sa fort hari police ki pawn hai ngase pung mari dagi pung tareka makhai phaoba kaksing district police ki SP TS Vikramjit ki miyang makhara additional SP ops Binoy Songtham ki paktak matu ina kaksing district police commando amadi kuntrago humdoi suba AR 5/9 CR amasum BSF company ki apunba combined team amana hariba mafum asida thibu humbi thabak sa thabada singnaningai oiba mawong da seng bora ahum leiramdagi madu hangdoklaga yengbada yamlaba nungmay amasum pokhai biaba bongi masak sing adu yorom thena khibani Hagala bukulai sing aduri magazine yawa carbine hum air gun rifle ama local made single barrel ani amasu magazine yawa country made 9mm pistol ama detonator yawdabu yamna pokhai ganba .36 ki HE grenade taragamari 51mm gi motor ama .2 gi MK ahum grenade anin singba kulai singairi atopa pawmana komrem haiba federal body degi toktuna kom furup ama oina leiragani sarto kom union manipur gi ngasi ahan ba phamkiba annual assembly na kom furup Komrem haiba federal body adudigi toktuna kom haiba furup ama oina leiragani haina kom union manipur gi president sarto ahau kom na phongtokre waphamasi new second gi KR land community gi hol pangthokiba pawmising una bamada waphamasi sarto ahau kom na phongtokibani
Mana makha tana hai ngasigi numit October 5 asi kom frup ki oinadi khwaidagi maruoiba numit ama haibadu hoi English amaga samapan ga maudradagi siru amadi aimol ga pulaga komrem haina lakiba du ngasidagi kom frup oina tasena laireki tangai fodana kom frup kisu union ama leitaba yadabana frup asigi fellowship amadi lusingba sing tanaraga constitution amagi makada frup asi tongana hinnaba phiret lawne kom union manipur gi constitution gi maruoiba panamdi manipur gi integrity kahandaba hingminariba frup sing nungsi chanana leminaba haibisni Karigumba masida miyoi kharana masa masagi aningba pamiki matungna thabak toramlapadi madu union ga mari lenade manipura hauzik thoklib irang asida kom frupna kanagi misang da sule palekti neutral oina legani manipur gi mahoksa gi fibam da hanjilangna ba furup singi marakta amaga amaga thajana da balairi besu ko handuna mamangai digi nungsi sanana leminarak ba fibam madu hanjin hanana ba lamdam asida lairi ba CSO singa madi manipur lengana hotna biu hai kenasu pau sida makhatana su report torokli Loselak point tendak pa paukrana transgender activist Malem Thongam Phakre namit taraga mangani gi manung lenga Kuki Zo MLA taragi mathakta action lokatravati masa mathanda sizaraga ne haina phongdo kiba transgender activist Malem Thongam ngasi anganba ayuk pung marirom tabada masagi mayumdagi Porompat police station gi kangbu mana phakre hairi Nengseng Yaode Kuki Zo MLA taragi mathakta action lokatravati ngasi nungtil pung ohum da masa mathanda sizaraga ne haina Malem Thongam na laphoki balai khrabana hairi amaramdana AISF ni proposal phirakli ngasi malem gi ozagi numit world teacher day na lakpa kanglei pak asigi mahairoi sangsing amadi lamdam asida leiriba tungan mafam singda sinthak piriba oza singbu all india student federation AISF na ikai kumna bu uchabaga loina oza singbu ana ayek yauduna kunai sigi afaba mahairoi kya ma puthok piduna afaba kunai ma semkalakliba sida oza sing asabu mateng kaya ma yauribani haina AISF ki Joint Secretary Raisiem Maningom Bamna Press Talk Kuyek Pidon Tadorapa Chirol Amanasu Makatana Sapungdorakli Aduga Husiko in the Mayam Pau Su Matanga Solution Jaragama Su Mayam Pun and Obab that Namina Senna Senel Sigi Makedi, Manging from the Makatana Tamzari.